Lupa lakh kuntarup longgi oigedaba drug ki polam sing pambay na lojengba UNLF na fare jenaba miyoy ani amaso fare lotlaga layriba drug mapu numit humnigi manungda party da changjaraktuna wakal taminagadabani haina cheksenwa thamlakle party na drug ka konana farba miyoy sing adude naurem thongdagi nongthomba megazet amade sagolban lukram leirak sangai programbe St Joseph School manaktagi ngariambam Hitler kawe aduga hojik lotna layriba drug mapu aduna nongthongbam James Jet atopa meng thoi kawe mahak nongthongbam megazet ke machanupane hiram asiga mari lainana ngase langgol ningthau leikai community hall da pangthokiba paumi singa unaba amada pambai na luchengba UNLF ki media coordinator charairongba thokchomna hai nongthombam James Jet atopa meng thoi hariba miyo ase Kangla Drugs and Surgical Kauba Pharmacy ama Nauremthong Bazar manakta chahi kayagi mamangdagi chalaiduna lakpane mahaki dukan ase ayamba matamda mahaki mapa nongthomba megazet na yengsinbagi thabak tawe aduga mahaki godown aduna sangai brogi St Joseph manakta leiba mahaki nupi mapamda mahaki makupo ngariambam Hitler na senabane ngarang asi akaknaba paw ama fangbadagi pambay na luchingba UNLF ki lanmi singna nauremthongda leiba mahaki pharmacy amade sangai prawda leiba mahaki godown da thiba humbugi thabak chathabada N10 diazepam tablet amade codeine syrup puna carton box kun recover tawbuga loinana pharmacy amadi godown senari ba mapa amadi makubok animal party na fagatkhibane adumak ko hojik fawbugi oina Kangla Drugs and Surgical gi mapu nongthombam James Jet atopa meng thoi hariba miyoy ase lotuna leire mahak ngasidagi numit humni gi manungda party da paw fawraktuna changjarakadabane loinana Kangla Drugs and Surgical hariba pharmacy ase matam chupagi oina thingzile haina mahakna makhatana phungdokhe ngasi langgol ningthau leikai da pangthokiba paumi singa unaba adu loiraba matungda pambai na luchingba UNLF na fagalaba polam singado langgol apunba maira paibi amade Universal Mothers Organization gi thomi singda sinaraba matung panak nakpada leiba lobuk ambada puthoktuna paumi amadi miya mangda mai thaduna manghanke fagalaiba nisagi polam sing masi asigumba nisagi lalo itiki karbasi koi punai sida yamna paksan chatharak polsina maram ka ngasi de koi ki tungi horok liba naharol sing aduki matik phibam sohalle amadi masige asauba negative impact ma koi punai da piribasi dagi koi ni yonalfna tungi mirol sing kanawi damta khan chathaba drive am da fagalakpani masigi fagalak liba nisagi polam sing kano si mamal si charakna 26 lakhs adumaina oi ana masi aikoi na hujik nisagi polam sing media gi mangda langon apunba maya pabi ima sing amadi Universal Mother Organization UMO gi ima sing ne koi sinnajaragani aduga ima sing nisagi polam sing manghan binaba UNL ki maikai digi masim su thamjari ana media sing leiringai media gi mangda dumak nisagi polam sing manghan bio haibisima UNL ki maikai digi ima sing pham da thamjari